India Lengak na Manipur NGAKPIROIDABA OIRABADI Manipur merger agreement NOUNA AMUK negotiate TOUBA MATHOU TARE ngaset thumcheta penthokhtuna leibagi mahut pandam phangdra phawba miyam punna hauminaba matam oire haina cultural activist NINGTHOUJA LANCHA na PHONGDORAKLI ngasi Kongpal Khaidam Laikai da leiba Kongpal Social Development Organization gi hol da pangthokhiba thoram amada waf masi NINGTHOUJA LANCHA na phongdokhibane thoram aduga mari leina na NINGTHOUJA LANCHA na makha na hai Manipur da thokliba irang asida thoba kaya gi thawaina ponta pikriba si kana gi thausilno tangdu leitan na leijaramba maitei singda landarakliba asi kuki purukka India Lengak ka lautunaraga atamna na landarakoni haina miyam na logani matam sangna India Lengak tumina leisluraba matung news channel amada victim masana rape tawkhiba leite hai khrabasu atai national media amadi India ki prime minister masamak na hanjin rape tawi haina lana pauthokliba asi thodok adutagi hena chawba crime amane asumna makhal makha kayagi aranwa pau sandoktuna irang asi maikei amada puna na thakliba lang adu miyam thudana bahonasi Manipur kanba ngamloidaba oirabadi Manipur ki merger agreement NOUNA negotiate tauba taunana batakshin magaloinara Manipur masana lengak chaba yabagi wafmadu handok hanmachungani haina mahakna makhata ki Government of India na karigumba Manipur natka maitei bu kanbiroidaba lairagadi hairiba merger agreement se renegotiate tawba changi aduna mayamda asigumba khongjang achira changjingba nattana apik panga che thumchet ki aigi saktam kaheloi harge hekta penthokpa natraga saktam kairaba da maitei singse laitagadi kadungnani Manipur gi administration asibu bharatta transfer tawre na haigiba merger agreement ki wahiyado amu ontho akanda Indiana logiba ekodi state ki administration tawbagi right ado hojikti Indiana Manipur gi miyam da amani Manipur government haidiba Manipur bu lengak sabgi right ado amukhanna halakadabani haibisin miyam gi ware point kanda ekoi punna jangsin minadana kun kuding gi assembly amdi phambai phamdana ekoi lepana idana khongjang asa mai pak thi phaw jangsin minasi